Lakhipur online puthok saba August ki tang tarataret nongmaijing numit ki Khomjinba Pao tabirasi ahanbada marui Pao Dr. Momon amadi Dr. Nungsiton na iba forensic science ka mari lena ba larik ama silchar da phongkhre Lining hal nauria phologi chahi chama ka kuntratre subamapok ningsing numit pangthok na kibigi Pao makata na lakli Athau ba pebam chitaranjan gi kunma thoirak suba ningsing komon numit jiribam da supangthokre Lakhidraba Nagaland ki governor Laganesan gi mathau mangam pangthokre ISRO na Arunachal Pradesh da space laboratory ama hangdokre amasung badminton tournament anida maipaklaklaba kasar siptilagi ngangom jaipababu taramna okre Haujik mapungoi ba Pao tabirasi Forensic Science ka mari leinaba Dr. A. Momon Singh amadi Professor Dr. Yangkhom Nungsiton Singha makhoi anina iba lairik Compendium of Forensic Medicine for Investigating Officers and Students Larigasi August ki tarataruk thangsinamita Silchar Medical College and Hospital Silchar da college asigi principal Dr. Bhaskar Guptana lariki maikhum hangduna phongkhre Larik phongbagi thoromaduda Silchar Medical College and Hospital Silchar gi Vice Principal Prithviraj Bhattacharya Dr. Debabrata Sinha Dr. Devdatta Dharchanda Dr. Dolly Rai Additional Superintendent Dr. Vikas Sandalya Dr. Ajit De amadi larik asigi aiba Dr. Y Nungsiton Singha sarukjaki Nauna phongliba larik asina Criminal Justice Delivery System da Investigating Officer singna maruaina medico legal gi hiram sing pangthokpada yamna chauna kanaba piragani hairi panbayai larik asigi aiba Dr. A. Momon Singh matam sangna RIMS Imphal da Forensic Science da head oina purambata natana Manipur lenga ki medical legal advisor su oiramkhi aduga Larigasi aiba Kasar Berakhal da laiba Dr. Yangkhom Nungsiton Silchar Medical College and Hospital Silchar gi Forensic Science Department ki head oina hauzik thaupu bata natana Kasar District ki Medical Legal Advisor su oiri loinana District Police ki ex officio Police Surgeon amasu oiri mahagasi National amadi International Journal kayada Forensic Science ki lamda tongan ba research article kaya phongki batanatana national amadi malem gi thakta pangthokpa seminar kaya dasu resource person ena saruk yakraba misakamani panbayai Dr. Nungsiton Assam gi manungda medical college ki oja singi lakta professor rank phangba mahakna ahanba mitei macha doctor amasuni Samaga kuntrataret suba liningal nauria fulogi yaipamapok ningsing numit ngakpagi thauram August ki taramanga irai numita Hailakandi jila gi Jaribon Laisram khun mayai lekaida hauna sang khubam laifam len da pangthokre ayuk ki thauram da phamlen phambal ira thaunijaba lairang laihun taminaba amadi ichu firal haigat bagal loinana apokpa singjanba amasung mingkhei lobana chingba thauram sing pangthokhi Matungda liningal nauria fulona thambiramba saireng wareng amadi isai mayek sing mahiroi singna kudol tamkhe nungthil pangthokiba aphongba mifamda liningal nauria fulogi mapari ahal nauria madhusudan aiba liningal nauria fulogi punsiwari da yumpham oiba lairik apokpa hariba lairik asigi anisuba edition phongkhe lairik asi mamangi chahi kharadagi Assamda BA Manipuri gi syllabus da biography literature gi paper ama oina yauduna lakli Adubu laibak thibadi larigasi mahiroi singna paba phangdabagi awapa kaya mayoknakhi larigasi bu miyamda paksana yohanana bagi pandamda haunasang ahal tarani thoigi ayaba lauduna Nehru College Manipuri Masangi Assistant Professor Dr. Sagapam Merina amadi Patharkandi College ki Botany Department ki Assistant Professor Dr. K. Tamna Devi anina hotnaduna larigasi ki anisuba edition numitasi da phongkebani Thauramda ahal naurem chorje luching ahal tarani thoina mifamgi angamba oikhi athoiba mithunglen oina Professor Dr. Aurangbam Rajmani HOD Department of Manipuri Assam University Silchar sarukjakhi ikai khumnajaba mithung sing oina Thaunawjam Kumbha Luang President Mitei Inat Thagolup Jaribon Retired Jailer Manipur Police Jiribam Laisam Khogendra Angamba Malim Mitei gi Asengma Mayek Chathan Balup Assam S. Bharati Singh President AP Hailakandi Block
loinana Naurem Ongbi Ibemcha President Rajeswarpur GP Hailakani Blockna Phambaki Leiteng Oibikhi Taramna Okpagi Warolna Thaubanglub Ahal Taranithoi Hauna Sang Apokpa Marupki President Sinam Sanachingna Pibikhi Nauria Paulin Sanana Yaka Isai Kudol Tambikhi Matungda Dr. Sagapa Merinana Lainingal Nauria Fulogi Punsiwari da Yumpam Oibalarik Apokpa Lariga Siki Masak Takpikhi Thauramasida Lamdam Tamnadagi Laktuna Sarukjakiba Miusingna Lainingal Nauria Fulogi Matangda Wapam Kaya Tambikhi Thauramadu Laurembam Joykantana program conduct Bikhi Thauromgi Aroibada Mayam Punna Sayon Tara Theminaduna Pamlen Pambal Loisinduna Thauramadu Chinglemna Loisinki Lakhidraba aiba Nauria Mudusudun Mahana Himlingai Matamda Iruna Thambiramba Lairi Apokpa Lainaka Nauria Fulogi Punsiwari English Namaga Chamapaga Kunma Pandagi Iba Hobana English Namaga Chamapaga Nifuga Mapandalo Shiki Lainasi Lainaka Nauria Fulogi Sida Punsiwari Ru Sayegi Uchanta Ituna Thambirambani Like Kibadi, Mushiwari Laikasi, Sahi Pumpu, Chukna Pumbo, the Duna Lake Nabamatunda, Aibagi Mana, Macha Mashusina, Apokomaru, Hona Shangida Mata, English Sinaniga Mapanda, Pumotuna, Manipuri, Sahiji Kupaibu, Hengakan Batanatana, Lainihali Punsigi, Lura Bawang Rolbu, Hamanduna, Mitezati, Murabam, Mihoro, Laishon, Tension, Amadi, Laining Ijaki Masakshu, Nahuna. Sakhanan biduna ataba amali apawa singbu hinalo shingi mayapiri asigi sumathapta August ki tara manga irai numita Laininghal Nauria Fulogi Chamaga Kuntratret Suba Yaifa Mapok Ningsing Thauram Apok Pamarup Hauna Sang Masa Badarpurgi Macha Manai Singnasu Maipakna Pangthokre Thauromgi Ahan Bada Lupki Ahal Ibungo Ahibam Oza Molindrona Ichu Firal Singkhalaba Matung Mapugi Mingkai Sonduna Apok Pamacha Manai Amadi Taibangi Yaifa Bagi Tamak Thauni Jakhi Hairi Bikasi Agro Producer Company Limited Singirbon Kasarna Putokpa Lamdamasigi Laihaudigi Thokpa Cheng Ranjit Amadi Chengi Yamna Chingba Lakhipur Fulertol Poilapul Amasung Silcharda Condition Kharagi Makada Adomgi Yumda Delivery Pinabagi Kudongsaba Thamsari Kudongsaba Silaunabagi Damak Mobile Number 96138 53127 Natraga 94354 Number Asida Order Tobiba Yaragani Adomna Laibiba Cheng Asina Lomi Singi Sandan Lambi Ubetanatana Samasa Sigi Senbit Londasu Chauna Mateng Oiragani Habigi Tazaba Thamzari Pauzenjariba Bikasi Agro Producer Company Limited Singirbon Kasar Manipuri Students Federation MSF Jiribam District Committee na Sinduna Jiribam gi Babupara da leiba PWD Guest House ta Manipur dagi Armed Forces Special Powers Act afas palauthoko haina dabi tawraduna Mahiroi Pebam Chitaranjana masa matom ta mai thaduna sikibagi kunma thoirak suba ningsing kumon numit kunma thoi suba Students Martyrdom Lisingania kunmanga gi thoram ngarang mapung phana pangthokre thoram asida ajuka gi President M Maipaksana Mangang
Observation Committee MSF District Committee Jiribam ki Chairman T.A. Samananda Singh, GMET ki Lifetime President C.H. Kamal Singh, AJMP ki President A.S. Susila Devi, District Kang Association Jiribam ki General Secretary O. Bisambor Singh, amadi All Manipur Women Voluntary Association Amobha ki President T.H. Priyadarsani Devi na mathangsidna Chief Guest President amadi Guest of Honor oina daista phamki. Chief Guest na maira chukatuna thorom haudokhi bagaloina Lakhidraba athoba pebam Chitaranjan ki photo da miyamna laisu katuna ikai khumna jakhi. Wali sigur mayam aikoi thoma leiba aikoi ki ijati asida human world leiba pumina yaaba aduba masani aspase masi mukhaddati hani prawu thaneba mukhaddati hani prawu mayam dawi ho mayam dawi adubu mukhaddaba parliament pass karaga lokokadaba adubu sigurna parliament hai CDP samang yorta adubu state civil law manipur ki ni tali adu mayam peda mai hoya adu हमने मकोई को है इंडिया की मेन इंडिया की न्यूज़ सूचना मणिपुर से मसी नमथा के खरकी लेगी थी अदुम नमथा लगा हम तो बनवा अदुम बा मकल की डेमोक्रेसी की बड़ू बैठो ये सब है 1950 लोगों को दिलाया है ना अमुको फसपास कर कोई तो हाथी लगा ना मसी सु अरोई बलाई तना कोई मधका Manipur asing na hanggat pili ba awam sa nasisu president rulisimu atil akanda awam miyang mapili paning mamatang haba paning mamatang harpa aduga misinga ikoi ki kadisu marali jada bada marali na bisa akanda eka harpa yaba mangan ba yaba aduga aina sa nasisu londi aduna maramatuna ikoi prima sa Karena mereka masih ada di pusat lagi, karena mereka ekoina ungi mirol di dalam masih membuat apa ada di lokpo karena Manipur se masak naiba, Manipur ni punjaba ngamba, aduh Dia masinggu ini tiba, amadi masinggu na yang kami nusilai dengan trek ekauter tautuna, tiba asyumba kantira bagi saya bagi lo apaspa asigi mayuka atau asina dan tidak bagi maram atuna mahaku ay mayam na matungkuna makta kahit na ba upang koi hay ba wani asli na hanzarada Humutara mapan suba ningtam numit ka marilena na Agas ki tara mangada Assam Manipuri Kala Academy Silchar nasu Academy asigi President Laisram Manglembana Academy ki office mamangda jati ki machu ohong ki piral singkat ki matungda Academy asigi Principal Manimala Singhana lamjingduna Academy asigi Mahiroi Singna Silchar DSA ground da Kasar District Administration asinduna pangthokiba ningtam numit ki thoramda makhal mathel ki jagoi kaya khudoltam ki Lising aniga kuntareta Assamda National Sports Festival pangthokpagi semsakre ngarang awang Guwahati da anopo makalgi sana khonabagi academy ani sangaduna Mukhyamantri Dr. Himanta Biswa Sarmana waphamasi phongdokhibani mahakna hai academy ani asina rajya gi sana khonabagi lamda achauba ahongba maporakpa ngamgani malem gi thaki sanaroi sing semgatnaba sanaroi sing gi tamak malem thaki kudongchaba sing phangangani haike Mukhyamantri na makata na hai rajya gi jila khudikmakta sana khonabagi damak awangba thaki infrastructure semgalakle amasung training pibagi thaurang su tawri biga nipuna konba lammasida sariba Assam Cricket Association ki Cricket Academy amasung Guwahati Town Club ki Football Academy asida hostel gym pavilion amadi indoor stadium na chingbagi khudongchaba pumnamak leigani hairi
लेबाक असिगी हानगी प्रधानमंत्री ओइरंबा भारत रत्न अटल बिहारी वाजपेयी लेखिदबगी तरेट सुब नोंगा कुमोन नुमित्ता ngarang लेबाक असिना इकाई खुमनब उठख्रे लुचिंगबा असि लिसिंग अनि गा 19 नुमित असिदा ताइबंग थादोखि बाराक तंपाकी चखो थौरांगी मंत्री कौशिक रायना रोंगपुर 0 पॉइंट लेरिबा भारत रत्न अटल बिहारी वाजपेयी की मितमदा इकाई खुमनजब उठखि थौरमदा राज्य सभा की एमपी कानाट प्रकाशदा यावना अतै बीजेपी की मकोक थोंबा मियोइसिंगसु थौरमदा सरुक याखि मणिपुर की गवर्नर ओइबिरंबा मसुंग हौजिकना नागालैंड की गवर्नर ओइरिबा राजनीति की लुचिंगबा ला गणेशन लेखिद्रे लेखिदबा मतमदा मसागी चही मरफु सुख्रे महाक चेन्नईदा अगस्त की 15 लेखिदबनी महाकी मथौ मंगम ngarang पांथोख्रे महागासी तमिल की कल्चर अमदे साहित्य ngaksenbada अचौब थौदांग लोबिरंबा मिसकने भारत की स्पेस एजेंसी इसरो ना अरुणाचल प्रदेश की मेचुकादा अनोबा स्पेस लेबोरेटरी अमंगरांग हांगदोख्रे मसिगी मरुओइबा पांदमदी लमदम असिगी माहिरोइसिंगदा स्पेस साइंस अमसुंग स्पेस टेक्नोलॉजी की मतंगदा पुंगनिंग थौगटपा अमसुंग मसिगी मरमदा तमननबगी खुदोंसाबा पीबनी लेबसिदा माहिरोइसिंगना रॉकेट की मॉडल टेलीस्कोप अमसुंग अतोपा साइंस की खुदलाइसिंग सिजनदना स्पेस की लमदा हेना खंगबा ngamlagani इसरो न लखुलगलिबा खोंथांग असिना अवांग नोंपोकी नहारोल सिंगी मरक्ता साइंस अमसुंग थिजिन हुमजिनबगी लमदा हेना पुंगनिंग चिंगसिलगनी हाइना थाजबा थमले बैडमिंटन एसोसिएशन फॉर मुंबई उपनगर बामुना सिंधुना मुंबई की कोरेगांव स्पोर्ट्स क्लब ता अगस्त की तांग अनिदगिना अगस्त की तांग 3 फाउबा मदी बैडमिंटन एसोसिएशन ऑफ इंडिया की मखादा लेरिबा वेस्ट बंगाल बैडमिंटन एसोसिएशन सिंधुना कोलकाता की इंडोर स्टेडियम दा इंडोर हॉल ऑफ स्टार बैडमिंटन अकादमी हरिनबी कोलकाता दा अगस्त की 9 तरामरी फावो पांथोकिबा योनेक्स सनराइज ऑल इंडिया सब जूनियर अंडर 13 नेशनल रैंकिंग बैडमिंटन टूर्नामेंट की बॉयज डबल्स दा थंगना थंगना चैंपियन अनिरक ओइबंगम खरबा कसार सिप्तिलागी nganगोम याइफबबु महाकी युमदा तरामना ओख्रे तरामना ओखपगी थरोमदुदा रिटायर्ड मेजर पुरिसाबा मनिधन डॉक्टर थोकसोम बाबाचंद्र सेलिम नोंगजाय प्रिंसिपल सनराइज इंग्लिश स्कूल टीएच प्रियावती देवी प्रेसिडेंट श्री बारजीपी श्री देवाशीष सिंह अमदी अतै मरुओइबा मियोय क्याना डाइस की लेतेंग ओइखे कैसाम आनंद कुमार ना प्रोग्राम कंडक्ट तोबिखे nganगोम जाइफबना मुंबई दा सानकीबा फाइनल मैच दा 23 मापनदा राजस्थान मुमाइथिबा पिखी अदुगा कोलकाता दा सानकीबा फाइनल मैच दा 23 मापन अमसुंग 23 दा कर्नाटका बु माइथिहंदुना चैंपियन ओइरखिबनी पनबा याय nganगोम जाइफबा कसार सिप्तलादा लेबा nganगोम दीपक अमसुंग nganगोम ओंबी नोमिता की मचानुपानी कोई सानरोय अमना मपानदगी प्राइस पुदुना लागलबदा होना पेन निंगाय लेते पेन दबगी वासिदी पृथ्वी असी फुक्तुना पुरखलगा कोई की लेकाय सिदा एक तक खिल बॉल तक पेलरोय हमोय से याम थातिना इमोशनल ओइनसी कोई की अंगांगसिंग एनी लेट बी एनी रिलीजन मणिपुरी अंगांगसिंग तुगु जोखटपा कोई रेस्पोंसिबल मणिपुरी ओइदिबा मेंबरसिंग की रेस्पोंसिबिलिटी नेना इखली अदुना आई सामक्सु एनी इश्यूज कोई की मणिपुरी अंगांगसिंग की ओइना मतम खुदिमक मतेंग पांगनी कोई की ममा बापा ओइरिबाबु यामना थागत फोंदोक चनिंगी मरमदी ममा मपा की आशीर्वाद जाउदना अंगांग अमसी मी ओइनी हाबसे जामना वाबनी अदुना ममा मपा ओइबिरिबा नौदीपक अमदी चन अदुगा मपुबोक मबोक अखोय मयामबुसु अइना थागतचबा फोंदोक चरि मखोय मयामगिदमक तामतंग खुबा खुबिसे अतै मतुंग ताबदसु अखोयगी हौरैबा आंगांसिंगी गार्जियनसिंगना जायफबगुना अतै अतोपा प्राइस लोबिरकनबगी दमकतसु आंगांसिंगसु थौगतपियो अखोयगी ऑर्गेनाइजेशन कया लेदी लैरक लेकायतसु आंगांसिंग सानबदा जामना हिदि सौगतपिबा असिसे हायरगा अखोय जीपीदेसु करि मखोय मतेंग तौबा ngमगति मतेंग तौजेगनी आई मैं ngamong aso ko ai siradeni ai kano o India sub junior ranking tournament Mumbai amasung Kolkata sanagi da final Mumbai final sanagi da Rajasthan ga sanagi ni score na 21-14 21-9 adu Kolkata sanabana Karnataka ga sanagi
first set 21-14, second set 21-19, third set 21-15 da kai. Nungairaba pau yoga acupressure amadi physiotherapy gi matingna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagi tamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Aroibada maroiba pau amukhanna Dr. Momon amadi Dr. Nungsiton na iba forensic science ka mari lenaba larikama silcher da phongkhre Lininghal nauria phologi chahi chamaga kuntratre subamapok ningsing namit pangthok na kibigi pau makata na lakle Athau ba pebam chitaranjan gi kunma thoirak suba ningsing komon namit jiribam da supangthokre Lakhidraba Nagaland ki governor Laganesan gi mathau mangam pangthokre ISRO-na Arunachal Pradesh-da Space Laboratory ama hangdokre amasung badminton tournament anida maipaklaklaba kasar siptilagi ngangom jaipababu taramna okre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare